Matam amada lainingba nipa mari khungang amagi chidai da koina chatlammi. Matam ado thengjelakpana maram oiraga makhoi ahingdumadi mafam maduda yarek lasi haiduna hainaram. Lainingba nipa mari aduna mahausagi mataukum makhoina tumdringaida mafam maduda tuminna famduna meditation tausi hainaram. Mafam ado yamna mambana maram oiraga makhoina candle lama chukhalammi. Candle aduda munna yenglaga meditation tausi thokningba ama thoklabasu kanamata wa ngangnadabida tuminna tausi haiduna yanaram. Ahingna asum thenjinglakbada numidangi nungsit sitpa hauraklam. Aduga nungsit aduna candle adugi maidi ado mutkadabagi khaplam. Madu ubada ahanba lainingba nipa aduna asumna hairei. Candle asigi maidi ase mutkigadawraba male. Dudagi ani suba lainingba nipa aduna aikhoi wa ngangnadabida tuminna meditation ase tawgadabani. Makhoi ani ki wari du tabada ahum suba lainingba nipa aduna asumna hairei. Nakhoi ani makpu amuktadi tuminna laikhodana. Nakhoi anina numidang asigi achikpa ase thugairabani. Ahum suba lainingba nipa adogi wahai adu tabada mari suba lainingba nipa ado kanna noklammi. Aduga asumna hairei. Wa ngangdribase ai khakta ngairen ko hujikti. Lainingba nipa mari ado amana amagi asoibada yengsinnaduna leirammi. Adubu asengbadi makhoi marina yanakiba tuminna leisi haibadudi makhoi mari makna tugaikrabani. Aikhoi ayamana matam leiba kibikta migi asoibada aikoina yengsinduna ta leiri. Aikoina makhoigi asoiba ado nainaduna makhoibu sithari. Adubu aikoi isanadi isagi asoiba ase khangjadi. Aikoina kawidabadi aikoina kanagumba amagi mafamda khudombi thinduna chairurabadi khusa ahumdunadi aigi isada amuk onsalai haibase kawroidabani. Aduna aikoigi punsida migi asoiba thibagi mahutta aikoi isana isagi asoiba bu khangjaduna asoiba adubu sumthoknaba honajagadabani. Aikoina asumna tawraba matamda khaktada aikoigi inaktagi khatnaba chainaba saunaba haibana chingbasing ase lapna chatkigadabani.